खुरुमजरी SKTV न्यूज़ पु यंगबिरिबा पुमनमकपु मेरिना ओइनामना तराम नोकचरी अहानबदा मरुइबा पाउ पिजरी PUCL की रिपोर्ट बायस ओइबा रिपोर्ट नि हाइदुना ngasi tongan tongan ba स्कूल कॉलेज की माहिरोय कयाना रिपोर्ट अदुबु मै थादुना खोंजंग संगसिनख्रे अमसोंग लिलोंग पुलिस स्टेशन कोनबा लिलोंग हंगाम थाबिदा रेड चथबदा बतै मनाव अमदगी केजी 2 ग्राम 483 ग्राम गी WY की टेबलेट पागत पगमख्रे हौजिक पाउ संदोकन पिजरी People's Union for Civil Liberties PUCL की रिपोर्ट वायस ओइबा रिपोर्ट नि हाइदुना ngasi tongan ba स्कूल कॉलेज की माहिरोय कयाना PUCL na फोंग की रिपोर्ट अदुबु मै थादुना खोंजंग संगसिनख्रे खोंजंग असि की सरुकम ओइना मणिपुर कॉलेज तमफासना गर्ल्स हायर सेकेंडरी स्कूल घनप्रिया कॉलेज की माहिरोय सिंगनसु PUCL की रिपोर्ट यानिंग दबा फोंगदोपा खोलाव कया लाउदुना खोंजंग संगसिनखि खोंजंग अदुगु मरी लेना मणिपुर कॉलेज स्टूडेंट यूनियन की जनरल सेक्रेटरी युमनाम जॉनसन फोंगदोरकपदा मणिपुर थोकलिबा इरांग असिबो इम्फाल दगे हौरकलबा मतुंग मदुगी एक्शन ओइना चुराचानपुर अमदि कांगपोकपिदा हौरखिबनि हाइबा PUCL की रिपोर्ट असि युमफम याउदबा वाफमनि मसिदा नतना कुकीजो कम्युनिटी बुना इम्फाल दगे तांथोखिबनि अमदि मितैना हिल एरिया दगे मतोमदा चचखिबनि हाइना इरिबा PUCL की रिपोर्ट कुकी के सेपरेटिस्ट मूवमेंट दा मतेंग पांगबा बॉडी अमनि हाइरोइदबगी मरम लैते असिगुम्बा PUCL की रिपोर्ट असि मणिपुर मियामना याबा ngamloi PUCL की रिपोर्ट असि मणिपुर मियामना कंडेम तौबगा लोइनना मणिपुर मियाम दा PUCL ना लाले हाइगदबनी गवर्नर ना लुचिंग बलेंगा कसिनसु PUCL की मथकता चपचाब एक्शन लौखटनबा होनगदबनी हाइबो वाफम थमलखि पीपल्स यूनियन फॉर सिविल लिबर्टीज PUCL की वायस ओइबा रिपोर्ट असिबु यानिंगदबा फोंगदोक्तुना PUCL की रिपोर्ट मै थाखरे लोइनना PUCL रिपोर्ट यानिंगदे PUCL की रिपोर्ट चिन कुकी नार्को टेररिस्ट की खुनेक की रिपोर्ट नि PUCL ना मणिपुर मियाम द लाले हाइगदबनी हाइबो वाहै इबा प्ले कार्ड कया सिजनखिबगा लोइनना PUCL की रिपोर्ट पु यानिंगदबा खोलाव कया लाउखि नार्को टेररिस्टिंग ना हातखिबा मैतै मसासिंग हाइदि रिबामदा मखोय आंगा मसा यावना माम मसा यावना तरुक हातखिबा हेमाजिल लिथुंगाम बि हातखिबा मैतै मसा मयाम मफां खंगदरं मांगिबा सिना लोसिलगा PUCL की रिपोर्ट ता मैतै ना कुकीदा अटैक तो बोयना बायना फोंग लिबासी मणिपुर मियाम ना याबंगा मोय गवर्नर ना लुसिंगबा मणिपुर की लेंगाकना PUCL की रिपोर्ट असी मथकता अरानबा फोंगदे लेबा मयाम असी असिगी मथकता गन तौबियु आइदि यामना कुपना थिजनबियु अदुगा असी अखोयना स्वाइना प्रजा मयाम हौर छात्र मयाम हौरलगा स्वाइना इरांग तो हौरैसे यानिंगदबा फोंगदो सरिबि मरमदि PUCL की रिपोर्ट असी मैतैना कुकीदा लान हौरबा मतुंगदा पिना मैतैदा लमन खुमकपनि हाइना हाइदि इम्फाल मनोंगदा लेबा कुकी मसासिंग असी कुकी म्याम असी अखोय मैतैना ताथोकरा मतुंगदा चुचानपुर कुकी ना लम ताबा जगह हाइतारे कामजोंग चुचानपुर गुम्बा मफमसिंग असिदा इरांग मैतैना हौर मतुंगदा मखोयना कनो तौरकपनि अदुगी मतुंगदा रिएक्शन लाकपनि हाइबोयना फोंगलिबासी मणिपुर प्रजा म्यामना अमदि मणिपुर कॉलेज की माहिरोय सिंगनसु यानिंगदा फोंदोकचरी जेलना फोंदोकलिबा रिपोर्ट असी एंटी मैतै ओइबा अदुगा चिन कुकी नार्को टेररिस्ट सिंगबु सौगटबा अमदि युफम यावदबा असाबा नरेटिव ता युफम ओइबा रिपोर्ट अमा ओइबना मणिपुर मियामना याबा ngamloi अमदि चटनबा यारोय असिगुमलबा मथोंग हुक्तबा PUCL की थवंग असी कंडेम तौबगा लोइनना मणिपुर मियामदा लाले हाइजगदबनी लोइनना गवर्नर ना लुचिंग बलेंगा असिनसु PUCL की मथकता चपचाबा एक्शन लौखटनबा होनगदबनी PUCL na Manipur gi irangi matangda phone ki report adu michang mikhai naiba nakalama khaki oiba waloduna phone report ni haiba wa hauda Manipur University ki mahiroi sing na sungasi khongjang sangsinkre Kanchipur da leiba university asigi main gate mamang da mahiroi sing na PUCL ki report adu mai thaduna yaning da phone doki khongjang adu da bias oiba PUCL ki report yaning de PUCL na Manipur gi miam da lale haina haijaga da bani PUCL ki report chin ku ki narco terrorist ki khunek ki report ni amadi PUCL ki report की मतंगदा लेंगाक न तुमिना लेशन बयानिंग दे हाइबा खोलाव सिंग लाउखी मणिपुर की इरांग की मतंगदा PUCL ना फोंग की रिपोर्ट अदो यामना बायस ओइबा अदुगा वन साइडेड ओइबा रिपोर्ट अमनी रिपोर्ट असि के फोंगदोंलिबा वफम सिंग अदो मुन्ना नैनाबा मतुंगदा PUCL हाइबा बॉडी असे कुकी सेंट्रिक ओइबा अदुगा चिन कुकी नार्को टेररिस्टिंग की सेपरेटिस्ट मूवमेंट दा अचौबा मतेंग पांगबा बॉडी अमनी हाइना लौई अदुदा नतना तंपाक्ता लेरंबा कुकी सिंगना सिंगना सत्खिबा वफमबुना फोर्सफुली खुना तानबनी हाइबा अदुगा सिंगना लेरंबा मैतै सिंगना तंपाक्ता हलकपना मखोइना लिफ्ट तौदगिनी मसाना यानिंगना सत्खिबनी हाइबना सिंगबा वफम सिंगसे हाइबा वन साइडेड ओइबा सिगी रिपोर्ट से अखोन एक्सेप्ट तौबा सुगम नमोय
aduna maram oirakanda ngasi Manipur University da tamliba mahirwai khudingmak amadi university sigi fraternity khudingmak na ngasi gi report ase mayamangda akhoi hojik mai thajare amata accept tawba sugam ngamoi gadingde bias oiba future gi report gadingde bias oiba future gi report gadingde bias oiba future gi report gadingde future na mari miyam da la le aira future na mari miyam da la le aira अमरोमदा नावरेम बिरहरी कॉलेज खुंद्रापमदसु कॉलेज असिगी महिरोय सिंगना PUCL की रिपोर्ट असी वायस लई नकल नामक की रिपोर्ट नि हाइन यानिंगदब फोंदोक्तुना कॉलेज गेट ममांगदा खोंजंग संसिनख्रे खोलाव कया सुलावख्रे ngasi COCOMI students front की मखादा नावरेम बिरहरी कॉलेज की महिरोय सिंगना PUCL की रिपोर्ट यानिंगदे PUCL की रिपोर्ट चिनकु की नार्को टेररिस्ट की खुने की रिपोर्ट नि PUCL न मणिपुर मियाम द लाले हाइगदबनी हाइबा वाही इबा प्ले कार्ड कया सिजनखिबगा लोइनना PUCL की रिपोर्ट पु यानिंगदब खोलाव कया लावखी हौकुबा मेगी तांग अहुम इंग्लिश अनि कुनदोइदगी हौना कुकी नार्को टेररिस्ट सिंग लांदारपदगी तंगु लेतादना लेरिङै अचुम्बा वायल थंजिङैदा हददा नौना फोंखिबा PUCL gi chakongda ki maitai gi irang asibu maitai na hobani amadi maitai bu lan uhannabagi maongda khongliba cherong asi jaringdaba phongdokchabani हौखिबा कुमजा इंग्लिशिंग अनि कुलहुंदोइगी मे अहुमदगी मणिपुर दा थोकलिबा अचौब इरांग असिगी मतांगदा पीपल्स यूनियन फॉर सिविल लिबर्टीज PUCL न फोंखिबा रिपोर्ट अदुबु यानिंगदबा फोंदोक्तुना ngasi थौबाल कॉलेज थौबाल अमदी YK कॉलेज वांगजिंगी महिरोय सिंगना खोलाव कया लाउदुना खोंजंग संसिनख्रे COCOMI स्टूडेंट्स फ्रंट की मिरेंग मखादा संसिनखिबा खोंजंग अदुदा PUCL की रिपोर्ट की कॉपी मै थादुना यानिंगदबा फोंदोखी PUCL की रिपोर्ट यानिंगदे नकल नामतगी येंगलगा फोंबु रिपोर्ट यानिंगदे PUCL की मथक्ता एक्शन लौगदबनी हाइबा खोलाउसिंग सुलाउखी लिलोंग हंगाम थाबीदगी मतै मनाउदगी KG अनि ग्राम 458 रोमगे WY की टेबलेट फागत पंगमख्रे ngasi youth against drug and alcohol Manipur yadamamadi FGT Imphal na pirakhiba paugi likhun amadagi BSF na ningthina plan tawraga Thobal district ki Lilong police station na konba Lilong hangam thabida re chathabada high riba drug WY tablet sing adu makak mayum musharraf ke mayum dagi fagat pangamkhibani hairi ngasi chathakiba re aduda koirengai da leiba chamhum Marisuba BSF की बटालियन की ट्रूप डेप्यूटी कमांडिंग ऑफिसर कृष्ण कुमार नजुचिंगबा BSF की 39 सुबह बटालियन लोइनना थौबाल डिस्ट्रिक्ट पुलिस के एडिशनल SPLO एडिशनल SP ऑप्स डेप्यूटी सुपरिटेंडेंट हेडक्वार्टर ऑफिसर इंचार्ज थौबाल कमांडो लिलोंग पुलिस स्टेशन की OC टीम अमदी WPS टीम सु याउखे WY tablet singa konana faraba matay manaw adu makak mayung musharraf chahi 13 apopo laikhidraba M Ajit Khan amadi Ruhani chahi 15 mapuroiba M Musharraf ni combined team na makhoi anidagi drug singi mathakta sale oina lupa lakh 2,000 chanipan mobile phone taruk notebook sing amadi tongan ba ID card sing Aadhaar voter DL pan ATM kaya fangki hairi faraba miyo yamadi polam singi mathakta FIR ma panduna makataba thijinba haukre hairi Lining thau mongba hanbagi khubamda maitai singbu lai khurumbagi ayaba pigadabani haina lining thau mongba hanba thaugalukki thauburel chingakham nandalan angom chana phongdokre ngasi Manipur Press Club ki Loktak Hall da lining thau mongba hanba thaugalukna sinduna pangthokhiba miyamgi achumba ware mifamga mari leinana chingakham nandalan angom chana makhataraduna jahi kayagi puwari ka sagona duna leiraklaba lining thau mongba hanbagi khubam housing Imphal East district ki manung chana leiriba Mahabali Hanuman Thakur haina khangnadiba life amasida maitai singna lai khoiramba changbada athingba piriba CPB ganu mafam aduda Hindu singna Hanuman Thakur amadi maitai singna lining thau mongba hanbagi ira thauni tawba yahanbiyu haike Lining lesson tawjariba ina lining chatba punamakki apunba warep amak lemina si habigi damakta ngasi si achumba miyamgi achumba warep mifam adu phanjaraga sida lepkiba warep tugi makapona abe thabuk pangthok jage masigi damakta lebak miyam nasi saugat piu tengbang piu akhoni lalamaga si chumdok piu soiramaga so bitak piu lining thom mongba hanba haiba asugumba khubu masiju Hanuman Thakur gi khubu masiju bamon khadagi nate lining thom mongba hanba sumai gardagi nate Manipur da leiminariba natraga Malayam da leiminariba purpuna makki laifamni lai haiba sidi ama gardagi naibe na de yade puna makki ni aduna arwai bada kongphom sing handuk naraga akoi mongba hanba gi su
ꯈꯣꯏꯔꯝꯕ ꯆꯪꯕꯗ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ ꯑꯗꯨꯒ ꯍꯅꯨꯃꯥꯟꯒꯤꯁꯨ ꯈꯣꯏꯔꯝꯕꯗ ꯃꯌꯥꯝꯅ ꯑꯊꯤꯡꯕ ꯄꯤꯗꯕꯒꯨꯝ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯂꯧꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯃꯤꯐꯝꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ India-dagi tokhaiba leibak jalengam semnaba honariba kuki narco terrorist ase illegal immigrant dagi thorakibani Indian Union gi integrity amadi national security da threat tawrakle haina Arambai Tengol na phongdorakli ngasi Arambai Tengol GHQ control room operator Laishlom Rovesan na kuriek piduna thadorakiba cherolamada illegal immigrant ki issue ase India khaki natana global issue oirakle Bangladesh amadi Myanmar dagi narol da changsilakiba singna Manipur gi rang ase thokhalakibani Tamil Nadu gi governor RN Ravina handak pi kiba statement amada illegal immigrants sing asi makhoi gi changjafam khakki lakpa natana India bu sumache tana thugai gi khanba wakhalon yawroga changlai wafam asi Arambai Tengol da sawgatli hauzik illegal immigrants singna Manipur gi socio political amadi economic landscape ta akaiba piraklabani reserve forest kaya manghankhre ain kaina lam khopchili terrorist ki thabak ta popi thaduna mateng pangli RN Ravi gi warol the north state sing the thokliba charang na basi illegal immigrants sing asi makhata na thinghaudrabadi hena sangtharakhigani haikiba achumbani matam leiringai da safu asi mechanism ama sijanaduna thinghaubu mathau tai haiki maramaduna Arambai Tengol na Manipur da National Register of Citizens NRC athubada channa hanbiyu illegal immigrants sing maramdam da halankhina ba central lengak na thabuk paikhat piyu haiduna lakli masinatrabadi India gi integrity security amadi demographic balance kaitharakpada thingba ngamloi hairakle Haukiba August thagi tang kuntra ge ayuk pung 13:94 rom tarakpa matamda Indian Army KNAV amasung makhoi ga chatminaba khulai paiba singna landarakpada laikhidraba People's Revolutionary Party of Kanglaipak Pripak ki lanmi sanglup Red Army gi nongthombam malem nganba atopaming thonglen chahi kunipan gi mafamda yawol gi kai khumna bu utpaga loinana awaba phongdorakle Lona Thinkraba Lalhulu Pasigi Department of Publicity and Propaganda gi Publicity Officer Mangal Khumana ngasi press ta thadorak pacherolamada awang wavgai dagi leikidraba nongthombam Syam Kishore Maitei amadi nongthombam ongbi nongalai ani gi iton tonba machanupa nongthombam malemnganba yawol gi liklambu chetna thajaba amadi party na sinaba thabak thoram sing thawai hakchang yawna pangthoklamba hauna lonchat khangba yawol loyamani na oidiba tunggi asha yamna leiriba mahakumba ama leikhidaba asi pripak amadi Red Army gi menkhatpa waragadaba awatpa amo oihoragani leikidraba yawoloi asigi thawaina imalebak ki matam bakta ingna chukna yataba oirasanu mahaki mafamda party gi maikaidagi awangba thakta ikai khumna bu utpaga loinana awaba phongdokli leikidraba gi mung manung sagai natai marup mapang singna nanghoriba awabadasu sarup yari haina chirolasina makhatari Mantri Pukrida Laiba Indian Institute of Information Technology IIIT da graduate loikraba Mahiroi Singh thabak fangbagi chang wangle institute asina piriba tongan ba khudong chaba sing launaba IIIT Senapati Manipur gi director Professor Krishnan Vaskar na phongdokre institute asida chahi asigi nauna changlakpa BTech tamgadaba Mahiroi Singh gi induction program ngasi pangthokibaga loinana thangal research fellowship su launch tokre thoramga mari leinana IIIT Senapati Manipur gi director Professor Krishnan Vaskar na phongdokibada chahi asigi oina mafam asida BTech tamnabagi damak tongan ba state singdagi Mahiroi chahum Marifu humdoi lakpagi manungda state asigi Ukhrul district tagi Mahiroi ama khaktamak yauri lebang asigi national importance ama oiriba institute asida graduate loikraba Mahiroi singda thabak fangbagi chang wangle institute asida state asigi freedom fighter thangal general gi minglauduna launch tawriba research fellowship asida Mahiroi kuntra approve tawbagi manungda ngasi Mahiroi 12 da fellowship asigi makhada tha khudingi lising kun manga piduna makhogi PhD tawbada mateng pigadawri transgender singisu free education oiri haike Very important program for students who have come from all across the country to get accustomed, acclimatized to the new environment because they would have been in their respective states, places, in their own language, states. Now they have come to a completely new place. So in order to make bonhomie between students become collaborative, this program is very significant. So I'm here as part of that program. IIIT is one of the institute of national importance, Government of India. Last 2 days, we have admitted 383 candidates. They have come from all over 20 states.
but we have only one Manipuri girl students. And you can understand that when children are coming all over the country, and there is a value addition, because after graduation, the employment opportunities are very high. Therefore, I think this institute is created to reach first the benefit to the Manipuri children, Manipuri people. Therefore, I request all the Manipuri youngsters through this media, I appeal them to make use of this opportunity and come and join in IIIT. Manipur da ngasi magchatnabi amagumna chahi nauriba angangsingna nisa chabagi chang wangkhalakli karigumba thinghodrabadi khunaya se nisa gi pakta irakna khiduna mangningai gi masakne mama mapa amadi leikai puna thingnabu hona husi haina changangaya punbaluf ki maikai dagi phongdorakli Kanglai People Against Narcotics and Psychotropic Substances Kanglai Panas ki changsilakli ba khongjangi manung channa changangaya punbaluf changangai na sinduna changangai Youth Union Club changangai gi sanglenda ngarang mayai kabani sa chaba amadi yonbagi thabak tawriba singi chana kanglon kaya changangai khulda chana hanna bawarep kaya lokhibaga loinana poster campaign amasu hawdokre ꯑꯩꯈꯣꯏꯅ ꯅꯞꯆꯔꯝꯃꯤꯕ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯆꯠꯇꯅ ꯄꯣꯁꯇꯔ ꯅꯞꯆꯔꯝꯃꯤꯕꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯀꯔꯕꯥꯔ ꯇꯧꯕꯤꯔꯤꯕ ꯑꯃꯗꯤ ꯍꯣꯇꯦꯜ ꯐꯝꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯁꯤꯕꯨ ꯊꯑꯣꯏꯗꯅ ꯈꯟꯕꯤꯕꯒꯤ ꯊꯕꯛꯁꯤ ꯇꯧꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯆꯉꯥꯡꯒꯩ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯀꯪꯂꯩ ꯄꯅꯥꯁꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯟꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯀꯔꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯣꯡ ꯊꯥꯡꯖꯟꯅ ꯆꯪꯒꯗꯒꯦ ꯍꯥꯏꯕꯗ ꯄꯤꯛꯂꯤꯕ ꯏꯆꯥ ꯏꯁꯨ ase kalhobana khunai kanba oigani haiba adugumba pandam amada changsilakpa khongjangni achau pisak khaidana laira ina khumba leitana akoi punna yumthonggi oina saruk yaminarasi khunai kaminarasi leibak se amuktadi afaba taru tananba asengba khunai ama oina thamnaba khonaminarasi haiba wafamsi kanglei panasgi maikaidagi thamjari Hauzik paugi marak thatna teno break amatang lominase SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call Tobiratuna Kangi Bayagani. Skate broadband service na miyam gidamak kudong sabakya puduna luxury high speed internet service ke tuan ba plan sing leizare 450 plan da 200 mbps speed Wi-Fi, IPTV, channel Sunny Yankai Hena amasung SKTV gi OTT panbigani 550 plan da 300 mbps speed Wi-Fi, IPTV, channel Sunny Yankai Hena amasung SKTV gi OTT panbigani 700 plan da 500 mbps speed Wi-Fi, IPTV, channel Sunny Yankai Hena amasung SKTV gi OTT panbigani 850 plan da unlimited 100 mbps speed Wi-Fi, IPTV, channel Sohum Yankai Hena OTT da SKTV Z5 amadi atai OTT tara mari pangbigani 1000 plan da unlimited 125 mbps speed Wi-Fi, IPTV, channel Sohum Yankai Hena OTT da SKTV Z5 Sony Live amadi atai OTT tara mari pangbigani 1300 plan da unlimited 150 mbps speed Wi-Fi, IPTV, free IP box channel Samri Yankai Hena OTT da SKTV Z5 Sony Live Zio Hotstar amadi atai OTT tara mari pangbigani 1800 plan da unlimited 200 mbps speed Wi-Fi, IPTV, free IP box channel Samra Yankai Hena OTT da SKTV Z5 Sony Live Zio Hotstar Lionsgate Play amadi atai OTT tara mari pangbigani 2500 plan da unlimited 300 mbps speed Wi-Fi, IPTV, free IP box channel Samra Yankai Hena OTT da SKTV Z5 Sony Live Zio Hotstar Lionsgate Play amadi atai OTT tara mari pangbigani customer request ETV Win Hoisoi natraga Sun NXT su lobi bayagani akupa marol gidamak Kaisampat Junction da leiba SK office natraga sangai promomang lekai da leiba SKTV office da lakpiu mobile number sing 8974-633-320 natraga 8974-209-152 da call to birak pasu yagani Skate
ब्रेक के तुंग तराम नोकचरी मखाता पाउ पिजरी अगस्त के तांग कुंथ्रादा असम की कार्बी आंगलोंग गी चोंगहांगवेंग मांचखुल दलेबा मयुमदगी फारगा तमथिना हातखिबा थादौ लिटरेचर सोसाइटी असम की चेयरमैन नेहाकाम जोमहाउ की मिहातपु कोऑर्डिनेशन कमिटी ऑन Manipur Integrity COCOMI na akan mong da yaning da phongdokre COCOMI gi IPR sub committee gi convener Laikram Jayant na ngasi thadora ki bachero lamada mihara se narco terrorist sing na santi thugai na ba atamna na sem saraga chathabani mihara se na Manipur gi unity bu thugai na ba chinku ki terrorist sing gi thabak adu uthokpani nia kam jom hau Imphal da laktuna santi purak na bawari sanabada yawba Manipur gi apun bagi saktam ngak na ba honaram kibani akiba laitana chum bagi da maklev ki ba miyo yamasuni amarom da santi thamnabani haiduna central engakna narco terrorist singa khudek pina ki basubu makoina lana sizinaduna madugi marumda mihar mipun kaya chathabata natana Manipur gi apun bagi saktam da chawna singnari asigumba terrorist ki thawong asida khoi punchinduna amata oina thengna minasi nekam jom hau gi thawaina ingna chukna leibu oirasano madi mahaki imung manungi awabada su saruk yari hairi Central Lenga ka su chanariba kuki militant singna santi thugaiba furup kayada hingsa chathariba si yenglaga su agreement asi sathafam thoktre haina maitai drive union MMTU na phongdorakli ngasi MMTU na thadoraki chirolamada haukiba August 3 Imphal da maitai CSO singa santi gi wari sanaba yaurubagi thadau inpi gi luchingba nekam jom haubu su tonariba kuki lal hoba singna hat ki basi laibak thibani su chathariba kuki lal hoba singna awang nong poki state singi yelho furup kayada landaba leptri lamdamasigi yelho furup singi identity amadi nat ngak na hingba yaroi Manipur da santi purakpu yaroi amadi Manipur thugaigadabani haiba firep hongbu yaroi haibagi pandam da thadau luchingba si hatkibani haina MMTU na lawdaba ngamde thadau luchingba jomhau hatkiba asina chahi ani helaklaba lana solution hananaba honabada nungnangba ninghanaba pokhalle haina phongdorakli August ki tang kuntra gi nimidang da khulai paiba singna thadau literature society Assam gi chairman nekam jomhau chahi yankhai mapan bu faraga tamthina hatkibagi thodokpu Federation of Civil Society Organizations Fox Manipur na kan mong de yaning da phongdorakle Fox Manipur gi Information and Public Relations ki secretary Neris Mangangna ngasi khudek pi duna thadorakhiba cherolamada leikhidraba nekam jomhau asi ekhoi masel nusi chana na leminana ba honaramba amadi thadau gi identity amasung literature bu yokhalamba miyo yamani Chahi asigi August 3 Imphal laktuna santi purakna buwari sana ki bathadaugi mihut kangbuda yauduna chokthaba naidana honarambani adubu achumba asengba amata oiba amadi santi pamjaba miyoi amabu minusi leitana hatpa haibasi yamna pangdabagi thawongni thawdog asida chenaba sing cherak pigedabani haina taksilekli Haukiba August ki tang 18 da Vishnupur District Hospital da angang unabada angang ama lekhidaba du yamna Thokhaningdaba precipitate level ni haina District Hospital Vishnupur gi Medical Superintendent Dr. Khulem Saitabalana phongdokre District Hospital asida ngasi pangthokpa pawgi mifamamada Dr. Khulem Saitabalana makhata na phongdokhibada precipitate level asi mama amadi angang da khudom thiba yamna thokanba mong thawong ni word asphyxia amadi aspirations of liquid leibadagi mahi machumadu angangna Tasin khibadagi amadi yamna tangna thokpa thodok oina khoirida note kisi ama leram khibaduna oibayai marumaduna thodok aduda miyamna lana ubiganu haiki mangda makha taraduna hairiba thodok asida mama adu ida yamna launagan balaina amana nabadagi septic water checkin thorang lokhotuna leikhiba matamni matamaduda nupi adugi imungi miyo yamana nupi adu puknara e haina pau pirabadagi duty doctor na yenglaba matungda henjilaklagadi haira u haina hairamki ngayak leraga amuk kawba lakpada duty doctor na chatlaga yengbada angangi makoki saruk thoraklaga leramki amadi PPE sizinaduna bed ta angang unaki loinana level room da puduna manage tawki adu moinamak angang adu improvement fanglaktabadagi higher center da refer tawki adu laibak thibadi angang adu rims da purubada lekhidre haiduna halakibani haire GT doctor amadi nursing na regular check tawduna leirakhi August ki tang 18 gi numidang pung 9 taba daida puknai haibadagi GT doctor na check tawki amad pung 9 minute 9
ताब अद्वाइदा पेशेंट पार्टी अमना सिंह इवा कायरे हाइरकी मधुदा ड्यूटी के डॉक्टर अमदी सिस्टर सिंह संगसिंदुने येंखी अमदी पेशेंट अदु बेता अंगांग गी मकोक की सरुक खरा थोललगा लेबे थेंगनकी डॉक्टर अमदी नर्सिंग ना अंगांग अदु बेता पोकी अदुगी मतुंगदा अंगांग अमदी ममा अदु लेबर रूम दा पुसिंदुना मैनेज तौकी मधुदा डॉक्टर सिंह अमदी नर्सिंग ना तवयाबा रेसिस्टेशन फजना Wanaki adubu angang ado improvement laktabadagi higher center da refer tawbataki angang adudi akoina kananaba akoigi district hospital Bisnupur gi maikaidagi ngamba makaidi honaki bani adubu akoina kanbangam haude madugi damakta so koina patient party gi maikaida koi awabada saru yazari Chahi khudinga September gi tang amadagi hauduna tha ama chupna irawat Manthai palan tauduna lakpagi manungchana chahi asigi oinasu palan tauna bangasi jiriwam gi mayon oiriba babu parada leiba lamyan ba jananeta hizam irawat ki mitam gi akoibada jiriwam gi maira Paibi Singh Indian Red Cross Society Jiriwam District Branch amadi jananeta irawat Memorial Trust Jimet Jiriwam gi thomi singna lamtu sit sengdokre thoramge sarukamu oina uchara kaya su thaki All India Football Federation gi mining makhada Assam gi Jorat Stadium da pangthokiba Sub Junior Girls National Football Championship 2025-26 ki Tier 1 da team runner up ki trophy lawrakraba Manipur team ngasi miyam galoina na amfana haraute yamna okre National Football Championship adugi final match ta mamang chahi gi defending champion oikiba Manipur amadi Jharkhand team ani na sanaki Manipur bu Jharkhand na panjal ahum ani da thoiraga ahum lak subo ina Jharkhand na team champion ge title trophy lobungam kibani ngasi Manipur team na Imphal International Airport ta hek thunglakpaga amfa amadi miyam na lei pareng hoktuna haraute yamna okhi pukning thogatki Andak rana saptab se aduki mati Manipur gi praja memnasu nungai rungani haina ningjai baramti ekoi player kun khak thabada All India Football Federation na aham match sanagada bagi pung ahum mari gi mamangda player taruk ban tarukpani hojik moi taruk se mathang department lalaga spirit committee da leri adubo aduki mati nungai ba amana moi taruk sigi munga goalkeeper ani khak thagi badu ani du yauthokre player ama khana goalkeeper sabani goalkeeper gi mawong niom amang su khangdabida khara nuaiteba khara di thoi adubo khoi adromna nuaiteba di tawde rana sapta bse angang singchi aduki mati harawi angang singchu aikhoi su aduki mati nuaijai adona handa grand sapta na khoi kasuk nuaiteba tawde maramti angang tarahum doina substitute bau yaudana sanarpa match da hane yorka torpa se aduki mati player singbu haninga lekana thagali Mokoi tarian na sana bayagi da badagi akoi khitang isa da nuai taw kitang phaugi habadi han na mangtong na khangmana taba sana basangam dai fasela ben sangam dai dressing room dagi tholok matam da angang taruk sumai sana bayadre habadagi akoi je kangaung na raga chele kana na keeper sani kana na 11 da sana ni kana taw ni kamai taw ne na yam wai numitu gi oina di adubu punima ai bangang hina miss ai ya manik bersari ado angang chinga wajajing side tagi awa ba je khangan da ba ndagi akhoi ki chonda ba wonda ba angang jing da thongna lingchel hapaga thawayong na sana ba yong da ba angang jing jo na noiju sana ba yawi pati haja ba je lei gadam ni ko noida na sada akoi sana ba yawi hai ba je lei ba roi akoi punna amat oina ningjen mana na sana gadam ni thai lo ngam gadam ni hai na koina akoi punna kanu ganam ni Social and Economic Development Organization SEDO Hianglam gi kunmapan Super Foundation Day gi thoram ngasi Hianglam Hiramai de leiba Youth Pioneer Association YPA gi ground pangthokre thoromadu da DM University Manipur gi Vice Chancellor Wahingmam Chanbabu SEDO Hianglam gi President Elangbam Gandharupa Joint Secretary Home Dr. Mayengmam Veto Handloom and Handicrafts Development Corporation Limited ki Managing Director Elangbam Jiten Mitak ki Director Thongam Gunindro amadi atai masak naiba miyoi kayana sarupyaki ngasi ki thoramadu ki manung chana thang ta yauna nupa kanglup ki volleyball match amadi nupi kanglup ki volleyball match pangthoki baga loina tongan tongan masana sengge sanaroi sengda achamba khudol kaya tamduna pukning thagotke Hausigaroi bada maru oiba pausing amuka hana pizare
PUCL की रिपोर्ट बायस ओइब रिपोर्ट नि हाइदुना ngasi tongan tongan ba school college ki mahairoi kayana report adu bu mai thaduna khongjang sangsinpe अमसोंग लिलोंग पुलिस स्टेशन अकोनब लिलोंग हंगाम थाबीदा रेड चथबदा मतै मनाव अमदगी केजी 2 ग्राम 493 प्रोंगी WY की टेबलेट फागत पंगे मतंग असदा बुलेटिन सिलोशन जरे मणिपुर मियाम की पुंसीदा ख्वाइदगी हेना मरुओइबा स्टेट असिगी लेबाग असिगी अमदी बालेम की ओइबा ई पाउसिंग गिदमक SKTV न्यूज़ पो मीडिंग तादुना लेबियु पुमनमक पो अमुका हना खुरुम जरे।